Loop ki mingsathi na bahodaragli ba lalong sing asi laibak thi bani loinana loop na thamki ba ofam da karemnari ba sing Communist Party kanglaipak warak watemba houragani haina kanglaipak Communist Party taibangan ba group ki publicity secretary salaingan ba mitaina khujek piduna thadrok pa cherol da khanghalakle cherol asina makata arduna ha tha asigi taruk ki print amadi electronics media singda Manipur Police Department na thadoraki ba mifami pungi manung sanna yaurak ba wangkem Singlem Singh Chahi Kunmapan Apokpagi Maming Wangkem Manau Singh Langthabal Kunau Asi KCP Taibangan ba group ka Hiram Amatada Mari Lainade Hairiba Miyoy Asi KCP Taibangan ba group ki Operation on Eradication of Public Enemy KCP Taibangan ba group na loop asigi mahut chilaga Thiziluba matamda auto rickshaw thauduna masagi humang mamanna hingnabagi lanpham thengnaduna hingzaba isam samjaba misak amani haibasu Mayak Sengna Kangba Ngamle, Manipur Police Department amadi Indian Security Forces singna Ningtam Lalhau Ihau Namthabagi Satharakpa Paring Naina Sathaduna Laliba Thawong Singi Manung Sana Lalhau Lup Singi Mingchathina Bahonariba Lalong Amani Habasi Miyangi Mapamda Kanganjari Asigumba Tawdok Singasi Isam Samna Hingzaba Miyoy Amada Natragana Imung Manung Amada Kangaudana Hekta Thokpayai Haibasi Ningsing Minaba Matam Yaure Haina KCP Taibangan ba group na Miyamda Kanganjari Asigumba Tawdok Singasi Aikoi E Masel Gimarakta Kaibung Tanaba Lalong Yatliba Singi Pandam Pangnaba Hotnabada Su Sel Karaga Mantik Naduna Masagi Kai Kumnaba Madi Laipak Nungshibagi E Marik Amata Yaudaba Singi Pangdaba Thawong ni Haina Su Lup Asina Laudaba Ngamde Lup Asina Lepkiba Wapam Singbu Karem Kathaina Bamadi Lup Ta Sangjartuna Wari Sadokna duna Waroishin Purakna Bahonabagi Mahuta Ngaksau Thektuna Mangak Kaliba Singh Asigi Mathakta Lup Asina Laukalakpa Makata Bathabak Thauram Singda Club Maira Paibi CSO Amadi Makoiga Khangna Sanaba Singi Kutangda Lup Asida Pau Faudoraknaba Honorak Pataragasu Makata Nangapira Royhaina Print Amadi Electronic Media Gi Kutangda Laipak Miyamgi Mapamda Kanganjari Loina Nangasi 10 December 2025 as a Universal Declaration of Human Rights by the UN General Assembly 1948 ki matung ina malemgi oina mipum khudingmakpu dignity equality and justice panganduna miyoiba ama oina phangpham thokpa fundamental freedom singasi thabak to onthongnaba pandam thamliba sigidamakta honaba KCP Taibangan ba group nasu Miyamda Yaifa Pauzal Pizabagaloinana Saruk Yari Hainasu Zerola Cinemakatari.